COVID-19 की वैक्सीन पुथोकपा ngamdri मालेमगी सीबगी मसिंगना लिसिंग 19,908 यौख्रे इंडियागी ओइना सीबा 8 सुजिनख्रे नाबना 498 यौख्रे असम दा कोरोना वायरस ना नाबा मियोय अमता लेते हिमंत बिस्वा भारत की अवांग नोंगपोक की स्टेट सिंगी मनुंगदा अहानबो ओइना असम गी जोरहाट ता चही मरी मखाई खक्ता ngai di binupi macha ama अहानबो ओइना COVID-19 पॉजिटिव ओइरे हाइना ngarang पाउसे कयादा फोंगनखिबा दु अरानबा वाफमनि हाइना असम की फाइनेंस मिनिस्टर ओइरिबा हिमंत बिस्वाना फोंदोखरे ngasi mahaki twitter da thagat pawarol amagi matungina ngasi phawda asam da COVID-19 laichetna maram oiduna positive oiba mioi amata leite ngarang Jorhat ta masagi chahi mari manga khakta ngai ri binupi macha amagi sample Jorhat Medical College and Hospital changeng tawda positive oire haiba du aranba pauni nupi macha asigi sample logduna test tawba matamda negative oiramle asumna aranba pau sandokpa asina miyamda mipaiba pokhalli हौजिक फाउबगी ओइना असम सरकारना कोविड-19 लाइचत असिदगी ngakthoknaba chapchaba section thawrangi thabak chapchana lokhotli haiki loinana topa pau amana manipurda corona virus na narba mioi kaya sangsin khre haiduna lana sandoktuna miyamda mi paiba pokhalle ngarang mioi kharana social media da lana pau sandoktuna manipurda corona virus laichat na narba mioi kaya sangsin khre haiduna miyambu mi paiba pohan kibabu manipur sarkar gi maikai dagi amadi praja section kaya dagi nungai taba phongdorokli matungda sigumba miyamda mipaiba amadi aki tujungba thokodaba thabak asi amuk hanna tawdanabak sukhangalakli social media da thadorokkiba dugi matung inna corona virus laichat paklaba mioi singni haiba dugi maming matha leifam telephone number na chingba mayek sengna piduna khangalakhi adubu social media da thagalakliba sing adudi yumpham yaudaba ngaktani hairi masida natana covid-19 dagi ngakthoknaba bharat sarkarna nongthaktagi aeroplane sizinaduna hidak kapkani haibagi tonga amasu sandorokhi tonga asina maram oiduna nongthaktagi aeroplane chemical kaptharakpa matamda yungi yumthakta thamba isingi tenki sing soktana bak makum chena khumjinbiyu loina na mapalda leiba pochai sing loksinbiyu haibina chingba voice recording oina sandorakpadagi miyamna mipaiba poknakhi asigumba yumpham yaudaba pausing asi amughana sandoktuna miyamda mipai handana baksu sarkar gi maikai dagi phongdorakli